Being Tabri Singo, Taram no Oxeri, Hozikahan Bada, Hozikawi Marueva Pau, Pizeri. Citizenship Amendment Bill na Karigumba Lamdamasigi Yellow Missing, Amadi, Lamdamasida Akaibo, Wegada Yarabadi, Komtok Naba, Center Gi, losing Basin Taksin behind Nasi, Pumpkiba, Cabinet from the Water Blow Play. Lok Sabha pass Tokiba Bill Amabu State Assembly na pass Tokiba Bill Amana supersede Tawang Amgado Libra Haina Hanagasi Minister Okam Ibobina Fondo Play. Amasung aying asagi honglog diba pibam amadi lau bayaba mafam sing pixi lakuna sanaba lau patha packet mathau tare haina Manipur ke Governor Dr. Nazma Hepulana haikre. Hauzik makata na pau sandok na pizari. Citizenship Amendment Bill na Kariguma Lamdam Asige, Yellow Missing Amadi Lamdam Asida Akaiba Wegada Yaurabadi, Komtong Naba, Center Gilusing Basinga, Taksinba, Haina, Ngasi Pumkiba, Cabinet Mifam na Wadap Lokre. Ngasi Ayuk si Minister na siya Lauduna Pangchukiba Cabinet Mifam Aduna, Ngarang Prime Minister Narendra Modi na Maharashtra da Pangchupa Miyam Gimifam da Citizenship Amendment Bill Asina, Awang Nompoki Miyam da Laita Daba Ama, Togaliba Asi, Wabigano, Awang Nopok Lamdam gi Miyam gi interest sokpa Tabak Amata Tauroi Haikiba Wafam Adubu Cabinet Mifam Aduna Haraw Tayam na okay. Mifam Aduna State Assembly na pass Tokiba the Manipur People's Protection Bill SNPB na bataksin bahaina warip na kihari. Amaramda ISTV News na pangmapao gi matung ina ngasi Cabinet Mifam da law kiba warip sing adu Prime Minister da taksin na ba si Minister N. Birena Lusing ba mihut kambu amana namit yung ba matung da delegate damak Imphal Thadokre. Lok Sabha pass Tokiba Bill Amabu State Assembly na pass Tokiba Bill Amana supersede Tawang Amgado Libra Haina Hanagi Chief Minister Okam Ibobina Fongdokre Wafamasi Ngasi Congress Babanda Pangchokpa Pamusinga Unabada Fongdokibani Ngasi Pamusinga Unaba Aduda Congress ki MLA Sing Amadi Taupuba Kayana Saruk Yaki Hanagi Chief Minister Okam Ibobina Makhatana Haikibada Democracy Satpalibak Amagi Freedom of Speech Lay Haiduna Kanadabada Wangang ba Congress na pamde Awang Nompok Bharat da Sakotana India Sakotpa Yaroi Haina BJP na Fongdok laga Awang Nompok Miyam gi ihul khangdana BJP na Citizenship Amendment Bill pass Tokiba asi laibak tibani Ngarang Chief Minister na pass Tokiba Bill adugi matang da Fongdok kiba wafam adubo react tawraduna o ibobina haikibada Parliament na pass Tokiba Bill Amabu State Assembly na pass Tokiba Manipur People's Protection Bill na supersede Tawang Amgado Libra Congress Party gi onedi Miyam lana lamjingwa wafam haizaroi Ngarang Chief Minister na Fongdok kiba wafam adu lamdam asigi Miyam khangloi haiduna panghai haijilibra mahawna hairiba wafam adu INU oiba Malilena Basinga Tanaraga Hairibra Haibasi Kanta Haning Ngai Oi Haiki Belasigi Matanga Tangai Fadrabadi Akanaba Assembly Mifam Ama Kauduna Kanagadabani Manipur Assembly na pass Tokiba Manipur People Protection Bill Ayaba PB Naba Bharaki Prime Minister Madi President Unanaba Minister ML Singh Salaga Kadai Phawba Kanaba Fangadori Bano Isu Asi Awang Nopo Bharaki Oinadi Yama Sarang Naba Phibam Ama Oirekpa Yaba Isuni Masi Oidabasu Oisano Hilamasigi Matanga Opposition Ruling Haidana Puna Sabina Duna Thabak Tominaba Sangi Haiki Praja Singha appeal to Wiki Bado, a quay yamna pay, welcome to way. A Tawabo, a quina Hangjaningi Badi. A quay Timama, a quay ministerial Timama, including honorable MLAs, Mayama Yauraga, Masia Quay Party, Kaktana Hajabagi Wana Sedeko, Honorable Prime Minister Unaruni, Ado Bharat ki Honorable President Rashtrapati Unaruni, Aduga Quay Assembly that unanimously passed out Hiba. Manipur People's Protection Bill se passed down naba President SNPB naba akoi Delhi da sangani karim ta nungsa thibiru nu haiba se masibu Manipur da leiba praja sing or natraga leiriba lawyers sing kai leiriba mayam se karim ta khanga maroi hujik ngahaktang gi function du da adum mayam se harau jani mai clapping food na Yaidana high river Carino, Aquashu, Giana Tada. Paumisinga Unava Ajuda, Congress ki Wangang Roy Wediba MLA, KH Joy Kisana, Manipur Ladiba political party sing Amadi BJP da appeal Tauraduna, Wariba issue Sida Kong election gi, Kudong Saba Launaba Honaba Toxi, Tungi Mirol Kanaba Puna Tabak Dominasi, Media da Rastintigi, Weba Kudong Saba Launabagi.
hunabagi mahuta lairiba MLA humpu makna khanaba yanaba akhanaba assembly session ama kausi haike Paumi singa unaba adu da saruk yakiba hanage Minister Okram Joina State amage Chief Minister na ngangbu wafam asi government ni haiba wafam ni Lok Sabha da pass tokiba Citizen Amendment Bill asi Indian Constitution ge provision amage makha da sem kiba bill ni maram aduna state asigi oina assembly na semje kiba Manipur People Protection Bill balake president na SN pirakani haiba si thajaba ngamloi Handaki law leba khongthang asi Bharat ki Prime Minister amadi Home Minister na awang nongpo Bharat ki miyam gi ihul khangdana double standard eba mawng da tawkiba thawng ni haike Ekoi State Assembly na passed over People Protection Act lady madu consent pi na tawni consent pi hangani madu takna ni haibsi ai madu khabar du ubukan da engon ya ngakto I was really surprised and I feel pity of this government Bharat ki parliament da union listing ki law semba state assembly da state government law semi se all these are under the provision of the constitution is the supreme law of the country akoi Manipuri lawyers bars mayam get it and draw tori not only from the state from the country also I want to the Manipur government same biba people protection act se masidi essential consensus pira aroi aduga hujik semi ba Aikogi Citizenship Amendment Act na madu superset tawgrani dilute tawgara Aing asagi honglak diba phiba mamadi lauba yaba mafam sing piksilakpana sanaba lau patha paikhatpa mathau tare haina Manipur ge governor Dr Nazma Heptullah ngasi Central Agricultural University gi maridak suba convocation ge thoramda haikre ngasi iroi sanmada leiba university ge convocation ge thoram aduda university asigi makhada awang nopo state taret ta leiba college tarago humdogi BSc amadi MSc ge gold medalist nifuka taruk amadi PhD degree panglaba yauna punna mahiroi lising ma chahum taraga nipanda degree certificate yantoke university asigi chancellor Dr S Ayapant yauna saruk yakiba thoram ajuda governor na makha taraduna awang no post singi oina mathau taba chinsak million ton tare dasmik manga oibigi manungda million ton manga dasmik nipu mapan khaktamak puthokle masige su mathekta matamgi matung inna missing hengalakpa law uba yaba mafam lahilaktaba honglakdeba ainga sagi phibam asina asoba singnaba ama oire asigumba singnaba asi thengnabada aikhoge lawmi singda matamga sunaba lau pathap khanghanba loinana scientific amadi akhang ahi singna warep lawa matamda lawmi singsu yahongadabani haike Opening of the 6 new colleges, 6 multi-technology testing center, 6 vocational training center, 3 new Kisan Vikas Kendras, and creating new infrastructure and human resource with the support of the central and state government are indeed praiseworthy initiatives. Agriculture has a significant role in emerging and development of the human civilization. It remains the lifeline and livelihood for more than 70% of the country's population. It is true that agriculture receives top priority in our policy formulation ever since independence, and our agriculture universities are the focal point of the agricultural growth and change. I wish the Central Agriculture University would continue to be a piece setter in making a multidisciplinary approach to solve emerging challenges on the agriculture front and supplement the state's efforts in improving production and productivity. Numit nini sumna pangthokodaba bamboo artisan training cum awareness program ngasi Kangpopi district ki manung sanba sadhu sirugi medicinal plant drying set holda pangthokre Besopur Forest Division sinna pangthokba tharmadu da Joint Forest Management Committee sadhu siru Self Help Group amadi tongan tongan ba khul ke adigi lakpa bamboo craftsmen ke saruk yakhe matau karam na lamdam asida phangniba wage pothok sing asi malemge thakta pukhatuna phangangani haibigi matangda Export Promotion Council for Handicraft ke instructor Maibam Surjabalana takpi tambi ke Besopur ki Range Forest Officer S Ratan Kumarna lamdam asida phangniba wa makhal sing mapung fana yokatuna masdagi tongan tongan ba decoration ke items sing putoktuna malemgi mafum kayada thadok na bokhona si haike
plastic mayam ama sinarku mayam sina kaidore hojiki akogi polluted oire ising da pollution oire adagi health hazard oire masi mayam sing sigi mahut sinaba poche kaida lakade ge akogi natural resource ne leijariba akogi bamboo gumba gumba suguma sina mahut sila agadi mainly bamboo na loinamuk sinba yare bogi sapui saba yare phamung saba yare loinamuk saba yare aduna amu pot ama kai productive oiba pot ama saragadi ai income je that's more than triple time fifth time in a hele Hengrep Kendrick Manuk Sanba Koksabung Village Tangasi Autonomous District Council Susanpur Ge Chairman T Paukal Liana Sangaduna Miyan Kusina Kre ADC Susanpur Ge member T Salemana Mahake 14 Finance Ke Thadarakpa Sentang Makada Lupa Laktara Ka Manga Sangna Saba Community Hall Miyan Kusina Bigi Tharamaduda Koksabung Village Ke Sip Kaizathang Yauna Mariba Miye Kana Sarup Yaki ADC Chairman Paukalian na ngasi sangariba community hall asi miyamna isa gini khanduna sizinnabiyo haiki Kaibul awana kai digi salam persenta ka bamiyo amagi masana pagi soishti puzagi plau saru bani haba miyo yankairom oba khong hamdaba amati laihau toropodigi persenta masa yauna moiragi community health center da pukatuna like nakre persenta na fongdoropada dukan pham libasinga sendong khaktagi khalaga pot yonbigano tholiba thodok asi karidagino haibadu mali lena basinga ningthina thigetpiyo haina appeal torakle Masai koi mangan ga badam ga ni maru na gajar ga kopi ga ni koi plow da hapis na ado koi nga asidi koi yum farm da fazaba asengba grass cup na taro ga tokjaba ne dana ai na media gi thong da haning badi ngasi gi ai ngon da thoi ba da sa sei ta sen na ai na ta haning gan ta banate ado ga koi dukan gi pot pu yon beri ba isini nauk sing na koi ngasi food safety rule and regulation se fazana khang bi ra kan da dukan phama ga pot pu yon bi ba kang bun sendong khaki khan bi ga no ado mi oi ba gi pun si ma man yam na ha ya mi ha sam tang ai media gi thong da Thogdok Thokpam da Thanga Kendagi MLT Robindro Laktuna like a Neriba Singipium Yangsinki MLT Robindro na Soishti Puzagi Plow Hauriba Mapur Masai Sing Adukatai Digi Lairubano Kari Yawi Haibadu Mari Lenabo official Singalwina Yangsilagani Haina Fungdrokle Quit food safety gi quit team Singloina Loina contact of Graham early morning the point Mama Lakanda Hajimoin Chakreba Moy Horme Plow Sing Moy Sinamba Tau Sing Haitare anything when it's in posting the Lona then my hindigi laboratory test or kanda chap chavi result puthok na mane kan honari aduga in case if it turns out to be from food poisoning then say moi thaulo ri dukan adi moi pochele ri dukan indo adugi chap chavi ainge ba adugi action nam lakani thamjata ri me Moirang Community Health Center ge Medical Officer in charge Dr. Zapana Fongdoropada Anabasing Piba Masi Thodona mi painingai oidre haiki Masih ngasai dagi yeng bada improvement lang loina lai hai betare khoina hidak ke thar matung sida adu sumna ngasai gi adulteration to food adulterate to matung da adu gum bagi kitang sing nei haidi moi gi ngasai gi ma soina chak thong ga keno to sa ko ne pulap point source amu oi bani na ko food adulterate to bagi adu bagi keno su kitang sing na badi oi adu chap cha badi hai ngam da yeng moi gi mathak ki keno la matung da moi gi safety officers ke gi la ga yeng ga adu to du ngai Hausi Paugi Marthan Aten break ama Lominasi W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Cherumai Thadok Pigano, Lofum da Chekhairaga, Microveil Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani londuna manghalli loina na nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi Aero Kids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. Aero Kids International Preschool, Sagol Bantera Lukram Lairak, Soiba Maning Yenkum Lairak Taba. Email address aerokidsimf@gmail.com 9366348092. Royal Unique Education Center, Thangmai Bansinam Laikai, near Fishery Gate. Admission open. Foundation courses for class 9 and 10. Boss
100%. Subjects offered English, Mathematics, Science, Social Science, Mitay Maye, Computer Science and Higher Mathematics. Classes starts from 28th January, last date of admission 27 January 2019. Faculty, well-experienced senior teachers and POSM HSLC examiners. Hurry, limited seat. Jingmairong da leba City Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tang kun fawba kudong chaba bijari. Center asida chada yangkai subsidized rate makhal khuding makki oiba ngasi bak lengsin biraktuna yagi nungai tabak khuding mak tanabiu amadi laing thopiu. Angang oiringaida aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna dum aisu ningai adum tawsinne adubu khanghaude kaungamlaroidaba wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Tarets Chahau Pujia. Hangbiragani Redlands Baling Michin, Charumai Thabana Oihalakliba environmental pollution, soil fertility na singba singdagi, kannana bagidamakta laijare, Redlands Baling Michin asigi matingna, dairy farmer amadi mushroom farmer singdasu, kanaba kaya piri, Samurogda laiba ima dairy da ngasti maglangsin biraktuna, Redlands Baling Michin asigi kanaba laubiho. Eastern Motors Maruti Suzuki Kaksing branch ki sales staff ki dama miyoi ahum kausari mai gi tha graduate loirba natraga tauriba thabaki matam Monday to Saturday 9:30 am to 5 pm thagi tolop lising tarut ki lising mapal fawu ogani pami ba miyo sin Eastern Motors Kaksing lamkhai branch lakleba tarik 13 ayuk pung 10 da isagi biodata ga loina interview lakpina ba ISR department Eastern Motors ki maikedi khangalakli. Ningol Chakauda Pengbang Haton Chabi Hogdebro, Wabi Rudanu, Central Agricultural University Nasinba, North East Ki, Quaitaki Chauba, Agri-Fiarda, Manipuri Indigenous Fish. Mapung Maray Faraba Pengba Fangbiragani, Tang Taramathoidagi, Tarahunde Fauba. Mela Mapam, Central Agricultural University Iroishemba, Pengba Keji Tarada Keji Amaki. Putuk Chariba, S. Surchandra Pengba Farm, Hyangthang. Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care Central Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bijari. Center asida chada yangkai subsidized rate makhal khudimaki oiba ngasi bak lengsin biraktuna yagi nungai tabak khudimak tanabiu amadi laing thopiu. Break tungda makataba pau pisari. Zaliarong Baptist Church Tamil Manipur Sinduna Kasar District Assam gi Riverside Baptist Church Ramgaijang Kasar Jordan Baptist Fellowship Silsar Kasar Amadi Rigulong Baptist Church Rani Colony Kasana Saruk Yaduna Vacation Bible School Amma Lakshmi Sarada Laiba Rigulong Bilesta Pangchokre. Kumbi Police Station Manung Sanba Hauktak Tampa Kunauda Ngarang Namidang Pung Tarulom Taba Matamda Yum Ama Maina Sakre May Adu Electric Short Circuit Tigi Haurukpo Eremgani Haina Tazanari Yum Adu Maisnam Manisor Kawami Amagini May Sakwa Judalupa Lak Amaromgi Potsai Mang Takre Hairi Jiribam District ki award passing athuba matamda pidrabadi ihau laktuna khudongsa daba thorokpa yai haina All Jiribam Hindu Sangaran Association Jiribam ke president Samuel Kumar ngarang Jiri News Network ke conference holda pangtokpa pamusinga unabada phangdokre mana makha taraduna Jiribam district ta gate ahum sabiyo ZD road sembiyo athuba matamda borobrekada leba ASN SOG office amadi SDO office thambiyo haiki paugi mifam aduda association asigi miyoi kayasu saruk yaki Fire brigade office amna su akhoge borobega police station ta thambiyo haina adugi di hana su ke amaru akhoi demand to jere sarkar na ngasi ba kari matta to bide aduna hanjana hairi sini adugi kai na do fazana tabona pangtok di in future da akhoi na achuba movement ama saga tani haina su information bije Rihal labi se yang kudung sate praja chatuk se sindo te yang wajare aduna atui matanda akoi gi labi du su sabi na ingsin jeri Wangu Lupa Maruptagi, Wangu Community Health Center Fabugi Lambi Asi, Matam Kaktuna, Tingjin Bagi, Kongjang Junction Kre, Wangu Grand Pansaki Manung Daliba, Apunba, Meda Pabi Lupsing, Wangu Lifeham Chichak Lekai, Women's Association Wangu, Yauna Tongan Tonganba, Lupsinga, Lambi Sembi de Haiduna Lambi Tingbagi, Kongjang Asi, Junction Kibuni, Wangu Grand Pansaki, Apunba Meda Pabi Lupi, Convener,
Miam Toina, Langana Miang Sang the Badigi, Lambi Timbagi, Kongjang Asi, Sangsin Bani Haina, Fongdora Clay. Sakagi Makati, Kariguma, Pakumata, Fongdavadagi, a going a city lambiting by Kongjang Asi Sangsin Zabani, Adu a Kaigumba, Lambisi, Semani, Habagi, Department again, Natraga Makadagi, heck, a quick Semani, Habagi, Sapsaba Pau, Natraga, Pauna Driba Makadi, Lambi, Simatam, Cookton, a things in Zakigani. As it was Hogatuna, Masi, a quick palm to not over the Nesade, Adubu, the life Hadana. Kang mga magtabada ya koy odi balambi gi fibam sida sokse lakpan helak pa du sunata na yung ang imai bel ade sininaw ni thamta sangak paga lambi gi full laingoi jelaba aduga phatraba pollution warba nusit ungsama yam si sor honjin badagi hene hene fibam sokse lakpadagi pam da na koy ban phatte haiba koy khangi adubu masina taba te atopa koy gi pambai leitabadagi tangai fadana khongjang asi sangsinjabane Raipur ngarang digi hauduna mangani suba chathagadoriba Kungamari Suba All India Forest Expo Meet Lising Interaga Mapanda Manipurna Ahan Boina Medal Lokre Thabal Forest Division Ge Forester L Dhananjoina Freestyle Swimming da Gold Medal Loki Tournament Sida Manipur Gi Oina Forest Department Ki Sanore Kuntraga Mathoina Saruk Yari Hajiro Shalakpada Moroba Pau Amuka Hanna Citizenship Amendment Bill na kariguma lamdam asigi yalho missing amadi lamdam asida akaibu oigadaba yaurabadi komthong naba center gi lusing basing taksin bahaina ngasi phamkiba cabinet mifam na warip lokre Lok Sabha da pass tokiba bill amabu state assembly na pass tokiba bill amana supersede toba ngamgadoribra haina hanagi chief minister okram ibobina phongdokre amasung aing asagi honglakdaba phibam amadi lau uba yaba mafam sing pisilakpana sanaba lau patha paikhatpa mathau tare haina Manipur ga governor Dr Nazma Heptulana haikre Hausi Fawbigidi ISTV na pijariba Manipuri pau matang asida loizare miyeng tabiriba mayang punama pusu amuka hana kurumjari